Celin digital ki ngamjaba kharadang haiba thaurangi makhada tongan balamda miyamgidama kathokpaga loinana thoidok hendokna thabak tawriba singda kumja lisingani kundagi manapi bahorokiba Manipur Emagi Athoibi mapari amadi Manipur Emagi Athoibi Mamomloi mana lisingani kulhumdagi oina miyoi ahumda lanthokre mana lanthokraba sing adudi Manipur Emagi Athoibi mapari lisingani kulhumdoida art and culture da thobal ningombamdagi ningombam tomba sing Bisnupur Joypur kunaudagi maisnam thoiba sing amadi Manipur Emagi Athoibi Mamomloi lisingani kulhumdoida Yamna naha oiribi entrepreneur gilamda Chingarel Tezpurdagi Khoisnam Daina Chanu ni mana phanglaba singi mayum-mayumda Celin digital na chatuna Khutsinnakhre mana lanthokpaga mari leinana Celin digital gi chairman Fanjobom Lanajina Phongdokibada mi amana mai paklaba matamda aikhoina pukning thogatpibana ayamba oina tawi masisu mathau tai adubu mai pakpa ngamdriba singdasu ahenba meeting changba matam oire handaki chahi ki oina ngasi piriba mana singase laikhidrabi thiam ongbi Amravati Devi gi mingda mapureba thiam somen singna kachabani haiki piriba mana singasida shawl citation amadi achamba khudol kayasu yauri ngasi gi thauramadu KSH James Singh FPO TS Somen Singh TO A Jiten Singh AO amadi Celin digital gi executive member singsu saruk yakhi Only kai kum the cherry had in all time the red side of the gun. But I wish you can. I don't know. Is that enough? Only kai kum the cherry have.